Welcome back my channel ma'am. Masi jo mayam gudam ta no video bolak chare kai video na ga di mayam masi je mayam jo khambi ramani ko me gi jet 3 ko gi lani sahi ahum mapung pharak ko numi ne ado no mar sida club su pusalu gi hai tare ko ji hai gu jam da ko khun thang na ba kamo khun thang na re hai gu jam da hai ga le ka tam do ni ko gi le gi ba ko gi athau ba sing athau bi sing ko do loi su rai tar hor uchar ke ko club ki member khara atan na member khara chata ga dam ne hai tare no lu ta ne gai so bu cha to ma le ma'am mathang mathang pro ha char ke ju tu long ni thok char ai ko hatin ju tu pi hai tare adana ma'am mathang mathang su ma char ke ta ni shi này cái yam ba kan di poro ma no chen le rồi này đấy rồi club ke member ahom ngắn lại mới tới này đây nó chưa lại cái này gì tới vậy sao chưa lại ăn ăn đi đó nanti siapa yang nanti saya siapa yang nanti rồi gì này có chồng thấy cái này cái tầm vẫn là cái thì thằng nào dùng được chân là cái sao thằng chân vẫn nó trở đàn đấy thằng nó sao nó lấy về chứ ngoài trời em bà ngoài tè thằng nó sao nó lấy chứ ngoài trời ngoài này thâu sao thâu là có ta xem sao phải làm lo cho làm mấy con ngoài này thâu bị sinh ôi ơi chứ không lâu trông lâu vì cái mà ngang đó, quá xuân cái gì, này trông lâu vì ngang anh lấy cái tàu đó này, ngang cho xí vợ, xong lâu vì trông bằng tốt đấy, xin là coi cái dưới bằng cái nó trả mặt thằng nào bây giờ, dưới bằng quân nè. Học quá nó rồi biasa itu nah si nopas mah di pawang bol habis itu enda volunteer mina nopas itu yang ganti oh tadi ini singai ini masih koi ketengah sini kita tanggal lah soalnya quá ai đi mà đến cái này nghe xuân nó ninh đó các anh xem nghe thì nghe cho mình kỹ năng gì rồi kita ngăn lẽ ta này rồi cái này cái tầm nó mà thêm học sinh em rồi mình là Mulai bagus su ekonomi ya. Pandang. Lom mai biên lại. Kalau kata mulai kan.
foreign jet yang sudah melihat bahwa bagi one artist yang punya di hotel lebih ada ke memang yang kaya selaga di running the dua kota ada sesuatu. Yaragati running the ni masing ni level je bersama nahan saya tu betul na.
ꯉꯝꯗꯗꯅ ꯍꯥꯏꯇꯥꯔꯦ ꯂꯦꯞꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯔꯥꯟꯕꯥꯏꯅ ꯍꯣꯠꯅꯖꯔꯤꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯔꯥꯟꯕꯥꯏꯅ ꯇꯧꯖꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯇꯨꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯅ ꯀꯔꯤꯅꯣ ꯑꯗꯨꯒꯨꯝꯕ ꯏꯅꯥ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯆꯦꯐꯣꯡ ꯃꯌꯥꯝ ꯁꯟꯗꯣꯛꯆꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯌꯥ ꯆꯠꯇꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯌꯥꯝꯗ ꯇꯥꯍꯟꯗꯅ ꯈꯪꯍꯟꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯅ ꯈꯪꯍꯟꯗꯅ ꯑꯗꯨꯃꯥꯏꯅ ꯏꯅꯥ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇ ꯂꯩꯖꯔꯝꯕꯅꯤ ꯃꯁꯤ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯃꯨꯠꯈꯤꯒꯗꯧꯔꯕꯅꯤ ꯑꯗꯨꯅ ꯑꯃꯃꯝꯗ ꯋꯥꯈꯜꯁꯦ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯉꯁꯤ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯝꯃꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯀꯗꯥꯡꯕꯟꯗ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯔꯦꯠ ꯖꯣꯟ ꯑꯣꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯏꯆꯥꯁꯤꯡꯅ ꯊꯋꯥꯏꯁꯦ ꯀꯠꯊꯣꯛꯂꯒ ꯑꯩꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯦꯇꯤ ꯌꯨꯅꯤꯠ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯏꯆꯥꯁꯤꯡꯁꯤꯅ ꯃꯦꯒꯤ ꯑꯍꯨꯝꯗ ꯊꯣꯛꯈꯤꯕ ꯂꯥꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥ ꯑꯃ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯌꯥꯎꯗꯅ ꯊꯕꯥꯛꯁꯤꯅ ꯂꯣꯡꯂꯒ ꯉꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯕ ꯅꯣꯏ ꯃꯈꯣꯏꯅ ꯁꯗꯥꯟꯖꯂꯤ ꯀꯠꯄꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯌꯥꯎꯔꯒ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯀꯩꯒꯤꯅꯣꯅ ꯏꯆꯥꯁꯤꯡꯁꯦ ꯍꯥꯏꯕ ꯅꯣꯡꯃꯩ ꯂꯣꯏ ꯂꯩꯅꯤ ꯀꯔꯤ ꯄꯥꯈꯠꯄꯒꯤ ꯇꯧꯕꯗꯕꯨ ꯏꯆꯥꯁꯤꯡꯁꯦ ꯉꯥꯛ ꯁꯦꯟꯕ ꯏꯊꯥꯟꯗ ꯁꯦꯠꯄ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯊꯋꯥꯏ ꯍꯩꯀꯣꯏꯗꯨꯅ ꯏꯆꯥꯅ ꯑꯩꯅ ꯇꯨꯝꯕ ꯃꯇꯝꯗ ꯍꯩꯒꯨꯗꯝꯒꯤ ꯃꯤꯠꯇ ꯂꯩꯔꯤꯕ ꯏꯆꯥ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯃꯤꯗꯥꯡꯗ ꯀꯣꯟꯁꯤꯟꯕꯤꯌꯨ ꯑꯌꯨꯛ ꯉꯟꯅ ꯄꯣꯊꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯣꯛꯆꯕ ꯏꯆꯥꯕꯅ ꯊꯥꯒꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯩꯔꯥꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯈꯩꯅ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯤꯗ ꯅꯠꯇꯕ ꯋꯥꯍꯩ ꯍꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒꯕꯨ ꯑꯗꯨꯅ ꯌꯥꯝ ꯇꯧꯅꯤꯡꯉꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯔꯒꯗꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯑꯗꯨꯅ ꯃꯩꯔꯥꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯕꯥꯞ ꯇꯥꯃꯤꯟꯅꯔꯒ ꯏꯆꯥꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯅꯤꯠ ꯃꯈꯣꯏꯒꯤꯅ ꯑꯃꯨꯛ ꯁꯤ ꯏꯆꯥꯁꯤꯡꯅ ꯁꯥꯎꯕꯅꯤꯅ ꯒꯣꯔꯃꯦꯟꯒꯤ ꯑꯉꯥꯡꯈꯩꯅ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯟꯊꯣꯛꯀꯗꯣꯛꯇꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯉꯛꯀꯗꯕꯁꯦ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯍꯜꯂꯦꯅ ꯑꯩꯅ ꯏꯆꯥꯗ ꯁꯥꯎꯒꯅꯨ ꯑꯩꯈꯣꯏꯅ ꯅꯪꯉꯨ ꯍꯥꯏꯕꯁꯤꯗ ꯃꯥꯔꯀꯦꯠ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯥꯁꯤꯡꯁꯤꯅ ꯗꯨꯀꯥꯟ ꯑꯃꯗ ꯂꯨꯄꯥ ꯌꯥꯡꯈꯩꯗ ꯈꯥꯏ ꯃꯣꯏꯗꯤ ꯂꯤꯁꯤꯡ 10 ꯀꯨꯟ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏ ꯀꯥꯆꯤꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯌꯨꯅꯤꯠꯁꯤꯗꯤ ꯀꯅꯥꯗ ꯈꯥꯏꯔꯛꯅꯤ ꯉꯁꯤ ꯐꯝꯃꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯩꯈꯣꯏꯗ ꯏꯃꯥ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯅ ꯀꯥꯏꯗ ꯍꯥꯏꯖꯔꯨꯅꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯅꯠꯇꯅ ꯑꯗꯨꯅ ꯌꯨꯅꯤꯠꯁꯤꯅ ꯀꯣꯜꯂꯤꯕ ꯃꯩꯔꯥꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯥꯁꯤꯡꯁꯦ ꯃꯁꯥ ꯃꯎ ꯐꯅꯅꯕ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯃꯨꯛꯁꯨ ꯃꯌꯥꯝꯗꯒꯤ ꯍꯤꯗꯥꯏ ꯂꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯇꯔꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ
ꯂꯥꯜꯂꯦ